ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ngasi imoinu numit asina lamdam asigi mioi kyana anganba yuktagi hauna khwairamban kaithelda pochei leinakre imoinu irat thauni thoram pangthokpa haunakre amadi lamdam asira changlakhiba immigrant migrant mapung fana khangdoklaba matungda naungna census tawduna delimitation tahobana lamdam asigi afaba oigani haina hanagi chief minister o ibobin haikre Kurumjari. ISTV bum ireng tabiri bapung nama putaram nokjari haujupau santona pisari. Waksing gi taragani thoini panba Manipur gi puwari ga sagona duna lakleba imoinu numit kamari lenana mioi kyana anganba yukta gi hauraga khwairamban kaithelda laktuna potchai leiba haunakre. Police samadi traffic police na lakliba miyambo aswengam thoktanaba ngaksen bagi thabak chathari. Amarom danga se yu anganba gi hauna mioi kyana imoinu irat bagi thoram pangthokpa haunakre. Amaromda imoinu iratpagi thoramna lakpada Manipur gi governor Ajay Kumar Vallana yaifa paujel pirakli mahaki yaifa paujel asna yumthong khudingda ima imoinu laktuna lanthum chahong ahongba amasung punsinung sangbagi thaujal pigani haina thajanari masi pangthokpana nungaiba lanthum marang kahengani haiduna Manipur gi cultural heritage amadi tradition ga loinana top top mongda pangthokli hairi ima imoinu na state asida tangdu laitaba chakhatpa pinabibo oirasanu hairi Imoinu irat thauni thoram New Year amadi gangai gi thoranga mari lenana thangmaiban kendra gi MLA Khumukcham Joy Kisanna miyamda yafe paujel pirakli MLA gi cherolas na makhatara duna imoinu imagi numit asna lakpada lamdam masida chahonga hongba watapadaba lamdam ama pinabiramba oirasanu hairi anoba chahi amadi gangai na lakpada lamdam asigi nungaina daba pumna makaukthokna duna nungsi chanaba nungai yaifaba lamdam ama oirasanu amatoina nungsi chanana lemina duna hanagi Manipur do ohellasi hairi Ngaksi wakching gi taragani thoini panba ima imoinu gi numit asna lakpada lamdam asida wata padaba nungai yaifaba pinabiramba oirasanu hairi anoba chahi amadi gangaina lakpada lamdam asida anoba lamai mahangdoktuna manadaba wakhalon sing thadokna duna amatoiba maikeida chatminaduna hanagi ingtapa Manipur do ohennaba hotnaminarasi ngakpiba amadi kauthoknaba yaudana tangdulaitaba maikeida laknanaba hotnabada awaba oigadabana aikhoi punna khundaminariba punamakna amatoina tangdulaitaba purakna Minarasi hairi. Moirang Kendra ge MLA Thongam Santina Sungasi imoinu numit amadi anoba chahiga loinana gangaina lakpada yaifa paujel pirakli MLA gi yaifa paujel cherola samakha taraduna ima imoinu na lamdamasda wata padaba pukai langai thanba nungai yaifa lamdam ama pinabiramba oirasanu hairi anoba chahi amadi gangaina lakpada lamdamasda khundaminari ba furup khuding magna amatoina nungsi chanana leminaduna ingtap lamdam ama ohilasi khenaba wakhalon sing thadokna duna amato oina nungsi chanana hingminaba oirasanu hairi Hanagi Minister A.K. Mirabai nasu imoinu numit na lakpada lamdam asibu ima imoinu na thaujal pibiduna awa chaina kya khangliba lamdam asi awaba mikap mira khol punama kokhanbiduna nungai yaifaba pukai langai thannaba lamdam ama oinaba pinabiramba oirasanu hairi cherola samakha taraduna anoba chahi amadi gangaina lakpada khenaba pumnamak thadokuna amatoina nungsi chanana hingminaduna nungai yaifaba lamdam ama oirasanu nupi angangda minai leitaba lamdam ama oirasanu hairi Wakching gi taragani thoini panba imoinu iratpa numit kamari lenana mayang Imphal Kendra ge MLA Kongkham Rovindrona yaifa paujel pirali MLA Kongkham Rovindro gi cherolamana Mitei lunar calendar ki matungina wakching gi taragani thoini panba numita pangthoknariba imoinu iratpa numit na lakpada Manipur miyamda yaifa paujel piri thajanabagi matungina miyoiba aikhoina ima imoinu na takpi tambiba liklamda chatlabadi malemasida awaba haiba leiroi hairi langi lairembi hainasu khangnariba imagi irat thongnibada Manamasing ohai wahai nga angoba amasung mairakatuna thongnaminagani hairi
Chahi lisang sena pangthoktuna lakpa imoinu irat thoni kumsiga thana nifuga mapan lakshubo ina wangkhai ningthem pukri mapalda leiba khulaima imagi masai konda ngasi su League of Kelo Patriots ki imoinu organizing committee na sinduna pangthokli kumsi chahi gi oina lamdamase oiriba tangdu laitadaba fifa masna maram oiraga kangladagi maira maising loba yauna maigi kumhaina chingba amatta yaudana laigi thoram tamak pangthokli ayu angan badagi hauna penaya kairol thogal pangthoklaba matung mioi kyana athenpot kaduna maira maising kachaduna ima imoinu da thoni chakhi Wakchingi taragani thuini panba imoinu imagi irat thoni thoram Manipur gi mafam ayambada pangthokna bagum Bisnupur district ki yumnam khunau da sunga silamdam adugi miyamna athenpot amadi hairang lirang tamduna imoinu imagi thoram pangthokre lining inat kanbalup laikal kainau yumnam khunau ngaikhong khunau amadi kainau ayokpana sinduna rural hut yumnam khunau da pangthoki ba thoram aduda khungang kya dagi lakpa miyamna athenpot kya puraktuna nat ki lining laishon kaloinena pangthoki laikal gi president takhelambam fulen mangangna laikal na sinduna hauki ba chahi kya gi mamang dagi imoinu ira thoram pangthoktuna lakli imoinu gi thoram na lakpada chahonga hongba nungai yaifa balamda mama oibada natana nat ki mangsilaklaba fazaraba lining laishol kya basu aikoi punna kanminaba gi matam oire haiki Wakching gi taraga ni thoni panba yai pharba koro imsa kaisa numit asida sahi khudingi ekoina imoinu ibend hoki ira thawni tawjeriba si malema sida leiriba thawai panba khuding makna sinaiba langi werba bendo sida thawni jaraga wata padaba nungai yai phaba punsi nungsang leinena bagi damakta lining inat kanba lup kainong na sinjaraga nang khunok se sinjeriba sida ekoina hojik leibak sida Lairiba tangdu laita daba awaba mayam mayong riba se ibend dong thogjan biraga humna afaba oinana bagi damakta ikoina magi era thawni thoram se pangthok jabani Manipur ki district kharada abnormal population growth laikhiba madi yumthangnari baleibak Myanmar da irang thokpada gilamda masida changlakhiba immigrant migrant mapung fana khangdoklaba matungda nauna census tawduna delimitation tahubana lamda masigi afaba oigani haina CLP leaders oiriba hanagi chief minister o ibovina phongtokre bawprada leiba mahaki official quarter da paumi kharaga akhanana unaba madam hang makhatana India pumba ki chahi tara leiraga census tawba si Manipur gumba vulnerable oiba madi yumthangnari balaiba singda toina irang thokan mafam oibana illegal migrants sing changlakpagi changwangba maramna apiba matamgi manungda delimitation tawba si chanaba watli Ministry of Home Affairs ki makhada leiriba census directorate Manipur ki oina di anoba census sama tawdriba fawba delimitation tawbidana balengak amati CSO singna takshinba changi nauna census tawdana delimitation tawkhrabadi lamdamasigi demography da chawna akaiba pirakpayai haiki amarom da chahi ahum fazalaklaba kanglup anigi irang asida IDP singna mayum da changba haibasi kanglup anigi marakta amana amada thajanabagi mari masagatbaga loinena makhoina yumda hanjinbada karimata tawraroi haibagi thajaba ama leiba changi masida paliba lengasna kanglup anigi mediator oiduna amana amabu ngakpiba loinena haukraba thodok sing kauthokna duna Manipur gi integrity sokadaba wahi yaudana wari sanaba changi haiki Census the yumbam werga basis werga delimitation tawgadoribne census tawba hayusi koi Manipur khakta natieba all India gi oina tawkadabnina Manipur gi si thoningdaba thodok thokhiba mayamama Myanmar da democratically elected government lairambadu dagi military junatana sason tawkiba khotkiba adugumba da koi somda yamna influx haibatarene illegal Haibitani immigrant mayama from the Sangzaniba Kotangiba Lapa Mayam Puna Maxing Low in a yengaga census Taubusi yam cross section of Kupna Yang Horaga Atuda delimitation Tauba. Relief came Haiba City purely temporary arrangement Haibata. Civil society organizations sing NGO sing well wishers sing Haibatare. Mayam Nasu Yarimum Kaituna Masamasagi Mayumda. Hanjal Hananaba Hona Hanbiu Haina Mari Lainaba authority at the Maruina particularly government da Masi Tuna Hanjal Hananaba Hona Biu Haina Adubu Hanjan Hanbada Quaidigi Maru Ibidi safe and secure way Radra Haibasi Government Karahena Sauba Daita Maloviraga Adunatragadi Masi Akoi Adum Tadoktan Tamagadi
ꯃꯁꯤ ꯑꯩꯗꯤ ꯃꯇꯝ ꯆꯪꯒꯅꯤ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩ ꯍꯥꯏꯖꯅꯤ Department of History, Government of Manipur na sinduna ahumlak suba Imoinu Fish Festival 2025 hapta kangjebungda pangthokre. Imoinu Fish Festival adura tongan mafam singdagi lakpa fish farmer kya gi stall singda nga makhal kya lengak na lepa mamalda miyamda phanghanki. Ayu angan badagi hauna miyamna Imoinu Fish Festival dagi nga leiba laknaki. Nga gi mela aduga mari lenana Department of History Director T Fulen Maiteina punna handakki Imoinu Festival asa nga gi stall chamaga nifuda nga kiji lising marfu yonaba pandam thambani adubu masi konadabagi fibam leire lengangna lepa mamalda nga singa si fanghali miyamna su festival asi hena mapung fana mateng pangpiu haiki ngami sing da haijage baje moisu apprehension leba ningol chakobada nga khar set pawat khibaduna nga se pum gadara adu tawgadara haibage apprehension lebani nga sem product bane do koi hojik phaba magai pharaga pukal on high grade na appeal tawjaning badi nga gi mela sida sareng achouba keji mari taba hum taba tagi akoi government lepa reta tongan manga sing se loina bak phangan jari atuna imoinu gi lai tin gi thoram su nungdang dangan na tawna gadabani na akoi gi ireicha singna nganta lakpiduna akoi gi nga sing se leibiduna mela sibu mapung phan bi haiduna akoi gi department gi taraf ta appeal tawjari Felicitation of Distinguished Personalities of Chingamathak Young Learners Club English ngani kungamangada NEET PG UG Sports samadi oldest living person singbu taram opaki thorama mangasi Chingamathak how ground pisum lampak to pangthokre Chingamathak Young Learners Club na sinona pangthokiba thorama duda club asigi masak naireba miyoi singmadi tungan ba miyoi kyana saruk yaki amadi club asina koliba mafam singda leiba sanaroi sing NEET PG UG mahiroi sing amadi chahi chama suraba ahal oiraba singda khudol pot tamdunai kai khunaki thorama duda Chingamathak Young Learners Club President Konjingbam Chingkhamna phongdokibada lekai asigi sana khotnabada natana mahi masing singda haithoi singthoiraba naha singbu pungning thogat utuna felicitation tawba haibasi makoina hawgalakliba angang singna hayeng makoi gi apamba lambi da chatlaba matungda miyam da kathokpa kak natana ahalaman singna thaksi kasi utuna makoibu seba mapung fana tahonbagi tangai fadraba amani loinana anoba chahina lakpada amaga nungshi janaba purakpa ngamlasanu haiki कोई सथा जरकपा प्रोग्राम के मनुंग चंदा कोई ना लेका ऐसिदा कोई क्लब सिने कोलिब जगह दे लेबिरिबा प्रोफेशनल कोर्स ता तंबिरिबा अमदी साना खोनाबदा यानो टैलेंटेड ओइबा नेशनल लेवल अदुगा लोइना ना कोई लेका ऐसि मनुंग दे लेबिरिबा अहल सही साम हेलबा हल सिंगदगी ओइबा अदुंगबा अखोइना फैसिलिटेशन प्रोग्राम सथा जबनी हौगलगलिबा अंगांग सिंगसिना hayeng mahama ki profession sanga mamutungda miyam da kathokpa aduga ekhoi gi lekai sida leiriba maruina khoi gi halaman singda seba tawba adu pubirakpa oirasanu haina ayangna club ki magi gi thamjari Ningonda nongmai namduna lut tawba namfuda sengkai thungkai tawba kuki terrorist singna tawgadaba thong ekhoi gi khunai asi leiriba ireicha maitei macha singna matau tamhaningde nungainadaba kya leirabasu wari sanaduna loisil haningi haina phongdorakli wafamasi khamnam leirakta leiba CRAU gi secretary su oiba jila parisad oiramba paungnam hemantagi yumda nongmai kapslambaga mari lenana ngasi khamnam leirakta famba wakari fam amada khamnam leirak maira paibi gi organizer sagol sem noni na phongdokibani mirakta nongmai kapslamba yaningde no gun fire at public haina thaduna khamnam leirak maira paibi na sinduna chathaki bangasi ki wakari fam aduna CRAU gi members sing amadi maira paibi kya su saruk yakhi sagol sem noni na makhatara duna lebaki hozik leiriba tanfam masla asigumba senkai thumkai ga mari lenaba percentage natraga demand gumba gi thong asi tohaningde thokliba irang asna maram oiraga lamda masigi summit loan gi fiba masi kham thing na awaba gi fibam da mayuknari thiba lagliba miyo edu thengnadre hairaga su imungi miyo singa phasana wari sanaduna yanaba purakpagi mahot imungi miyo da nongmaina namlaga akia khang piraga yumda nongmai kapsilam bahaiba se irei cha singna tawroidaba thabak amani hainingi asu wari ba matamasda i masel gi marakta hatna sunabagi thawong manba ma chatharakpasi laibak thibani nongmai gi mahutta pamliba du phasana phaminaduna yanaba purakna ba honabada khamnam leirakki meira paibi singsu yauduna solution purakminasi aikhoi i masel khaibung tanabagi wakhalon thadok minasi haiki yumnakta no makeup haibase ai gi chai shu shoi bane haba ado akhoi masen se amana amabu victim oihale harkanda
सुमाइना हेक्ता नोंमै सिना खुलाई अमा ओइना सिजननारे हारकांदा हेक्ता सुमाइना तौबसे यारगदी मसे तौबिगनु लाइबा इचासिंगसु फजना नेगोशिएशन मसागा तौरगा नोंमैगी महुत्ता करी पामीबदो फजना फोंदोकमिनरगा अखोय मयामसु दुम यावजगे यावरकांदा अखोयना नेगोशिएशन करीनो हाइबदो अखोय पुन्ना फमिनरगा भाप तामिनरगा हातोकनबगी महुत्ता अदुगा अखोयगी विक्टिम ओहनबगी महुत्ता अखोय सि नेगोशिएशन तौरगा फजना अखोय मसेनसे अमुक्तंगदी अखोयगी सेंस ऑफ वननेस एंड सेंस ऑफ बिलोंगिंगनेस हाइबगी अपील से आई तौजरी मयामदा CRAU की सेक्रेटरी जिला परिषद ओरम पाउनम हेमंत की मतैमा पाउनम ओमिताना महाकी मनाउनुपासी मसक खंगदबा मियोय खरना उनब लापदा महाकी मनाउनुपागी इमु मनुंगी मियोय अमत युमदा लेते हाइरुबदा महाकी मपुरोइबबु नोंमैना नमदुना थमलबा मतुंग महाकी मचानुपीबु इमुंगदा पुसिलगा मी लेब्रा हाइदुना थिहनबसी मैतै खुनाय असिदा चनदबा थोंग अमनी इपुरोइबना युम साबगा मरी लेनना योट लेबगी फोन तौनबा मतमदसु इपुरोइबगी फोन अदुसु मुल्लगा पाइशनखी इनाउ नुपासी लेरमदबगी नखोय यामना उसित होइदबा माली हाइरगा नोमै कापसलंबनी इनाउ नुपागा लाक्लिबा मियोय सिंगसिगा करी नुगाइनदबा वारी करी लेबनो हाइबसु आइखोय खंगदे असिगुम्बा अखि अखंग पीबगी थवंग असि मतुंगदा मुहन्ना तौबिगनु हाइन हाइकी मोइना ngarang unani na lakpa matam sida moigi laibak thiba haigedra मोगी मुंगी फैमिली की मी अमता लेते बस इसीदा मी अमता लेते हाई ना आईगी नुपासे गन पॉइंट थम्मे अदुदुगा इसा नुपीबुना का मनुंग पुछलगा इमुंगी मी लेब्राना चेक तौहल्ले चेक तौहल्लबा मतुंगदा आईगी नुपाना कनोगी युम साबगी योट की फोन तौनबसिदा फोन दुसु लागा पाइसन बिग्रे अदु गन पॉइंट दा दुमाइना तौरा फमलगा लेरे अदुदुगा नोई याम उचितबा माली खोली ना हाइरगा नोमै से कापम बनेबा मसी तसेंगना युमलक्ता तौबची यानिंगदे हाइबा मणिपुर की तोंगान तोंगानबा मफमदा इमोइनु इराटपकी थौरम पांगथोकपगुम इमा इमोइनु थौगलुपना सिंदुना इमोइनु इराटपकी थौरम सिंगजमै तोरबान खेत्रुलेकाइदा लेबा जूनियर हाई स्कूल दा पांगथोकरे वारी लाइरिक लीबा यावना पांगथोकपा थौरम थौगलुप असिगी फाउंडर सेक्रेटरी एन बसंतना लमदम असिगी मियामगी मरक्ता वाखलोन मानदब क्या लेरिबा सि लाइनिंग लाइशोन अमदि पांगथोकलिबा इमोइनु इराटपसिना अमत ओइना पुनसिंदुना चाहोंगा होंबा नुंगाय याइफाबा लमदम अमु ओइमिनरसि हाइखि लमदम असिगी लेरिबा इरि चासिंग मपुंग फाबा अखोइगी अमगा मानतबा वाखलोन मानतबसि अखोइ धर्म अमत ओइना चेलगा अखोइगी लिसिंग अमत पुरागा अमतों समाजदा लेरिबा मणिपुर से सखुत पपोरको तम तखोइ होनजबगे इंडिया के प्राइम मिनिस्टर ओरंबा भारत रत्न अटल बिहारी वाजपेयी की चामरक सुब मपोक कुमोनगा मरी लेना थासिगी कुनगा मंगादगी लेप्तना चथरकिबा थौरम सिंगी मनुंग चनंगसी अरोइबा नुमिता बीजेपी मणिपुर प्रदेश न सिंधुना रिम्स की कॉलेज ऑफ नर्सिंग अमदी डेंटल कॉलेज कैंपस के अकोइबदा बीजेपी मणिपुर प्रदेश न उचारा थाखरे थौरम अदुदा एमपी सु ओइरिबा इनिंग थौलेसेंबा सना जावबा मनी बीजेपी मणिपुर प्रदेश की प्रेसिडेंट अधिकारी मयम सरदा देवी रिम्स की डायरेक्टर प्रोफेसर जी सुनील कुमार शर्मा यावना रिम्स की थौमी सिंह सु सरग्याकी थौरमदुगा मरी लेना बीजेपी मणिपुर प्रदेश की प्रेसिडेंट अधिकारी मयम सरदा देवी ना एक पेड़ माँ की नाम है वाखलोन अदुदा युमफम ओइरका पांगथोकपनी अटल बिहारी वाजपेयी ने हिंगलिंगै मतमदा नॉर्थ ईस्ट की दमकता अखनना डोनर मिनिस्ट्री लिंखलमकी हाइकी असिगुम्बा भारतीय जनता पार्टी की लीडर असी होगिबा कोई 1998 तसु लाइब्रेरी के सुम्बा कैंपस ता उ चारा थाबीदना ngasi अदुगुम्बा उ पांबी अदो कोई मयामना रिम्स की लाइब्रेरी मयामना कोई यंगसिनबीदना ngasi उ पांबी से हौरी अदुगा वाखलोलददा कोइना ngasi सी लोइसिनबा नुमित असिदा रिम्स की कैंपस ता कोई उ चारा अमा लीडर असी विकाय कुमनबो ओइना उ चारा सिंग थासी हाइदुना थाजबनी लोइनना थौरमदुगा मरी लेना रिम्स की डायरेक्टर प्रोफेसर जी सुनील कुमार शर्मा रिम्स असी यामना लू नानबा प्लास्टिक फ्री ग्रीन जोन ओहेनबा चही क्यागी ममांगदगी कन्न होनदुना लाक्ली महौसागी खल काइथरकपदगी अखोइना ngasi थेंगनरिबा ग्लोबल वार्मिंग फ्लड लैंडस्लाइड अमदी अतै नेचुरल कैलामिटीज क्या सिलेफंसी हाइरबदी अखोइ पाक सन्ना उ चारा थाबा मथौ ताई हाइखी ngasi oinadi akhoi hanagi pradhan mantri Vajpayee ji gi khoi birthday ga mari lena to event amani na akhoi di yam thawai yauna akhoi Atal Bihari Vajpayee ji akhoi Jubilee Hall sangabada khoi rimsa lakpirami ada u thambal ama hoji hori akhoi Jubilee Hall gi hek mamang sida aduna adugi inspiration du da akhoi ngasi thari ba using si phajana hingal laga mayam
ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯤꯟ ꯖꯣꯟ ꯑꯃ ꯑꯩꯈꯣꯏ ꯄ꯭ꯔꯤꯖꯔꯕ ꯇꯧꯅꯕ ꯍꯣꯠꯅꯖꯒꯦ ꯑꯅꯧꯕ ꯆꯍꯤ ꯏꯪ 2023 ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯗ ꯏꯪ ꯇꯞꯄ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯂꯝꯗꯝ ꯑꯃ ꯄꯨꯔꯛꯄ ꯑꯣꯏꯔꯁꯅꯨ ꯉꯁꯤ ꯗꯤꯁꯦꯝꯕꯔꯒꯤ 31 ꯑꯁꯤꯗ ꯐꯝꯈꯤꯕ ꯔꯨꯞ ꯔꯥꯛꯀꯤ ꯑꯈꯟꯅꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯔꯨꯞ ꯔꯥꯛꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯗ ꯃꯈꯥ ꯇꯥꯔꯗꯨꯅ ꯔꯨꯞ ꯔꯥꯛ ꯏꯁꯩ ꯅꯣꯡꯃꯥꯏ ꯀꯥꯡꯂꯨꯞ ꯑꯁꯤꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯄꯥꯡꯊꯣꯛꯂꯛꯈꯤꯕ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯑꯈꯟꯅꯕ ꯊꯧꯔꯝ ꯗꯤ ꯒ꯭ꯔꯦꯠ ꯇꯨꯅꯥꯏꯠ ꯍꯟꯗꯛ ꯆꯍꯤ ꯑꯁꯤꯁꯨ ꯂꯩꯕꯥꯛꯀꯤ ꯑꯣꯏꯔꯤꯕ ꯑꯋꯥ ꯑꯅꯥ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯖꯕ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯔꯣꯏ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡ ꯐꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯃꯇꯝꯗ ꯑꯃꯨꯛ ꯍꯟꯅ ꯗꯤ ꯒ꯭ꯔꯦꯠ ꯇꯨꯅꯥꯏꯠ ꯄꯥꯡꯊꯣꯛꯀꯅꯤ ꯑꯗꯨꯕꯨ ꯂꯥꯛꯂꯤꯕ ꯆꯍꯤꯁꯤꯒꯤ ꯑꯣꯏꯅ ꯔꯨꯞ ꯔꯥꯛ ꯏꯁꯩ ꯅꯣꯡꯃꯩ ꯑꯦꯋꯥꯔꯗ ꯑꯃꯗꯤ ꯔꯨꯞ ꯔꯥꯛꯀꯤ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯦꯃꯣꯔꯤꯌꯦꯜ ꯀꯜꯆꯔ ꯏꯁꯩꯒꯤ ꯊꯧꯔꯝ ꯑꯃꯗꯤ ꯋꯥꯔꯛꯁꯣꯞꯅꯆꯤꯡꯕ ꯊꯧꯔꯝꯗꯤ ꯑꯊꯨꯕꯗ ꯄꯥꯡꯊꯣꯛꯂꯒꯅꯤ ꯑꯃꯗꯤ ꯃꯁꯤꯒꯤꯗꯃꯛ ꯀꯃꯤꯇꯤ ꯑꯃꯁꯨ ꯑꯊꯨꯕꯗ ꯁꯦꯝꯂꯒꯅꯤ ꯍꯥꯏꯅ ꯉꯁꯤ ꯐꯝꯈꯤꯕ ꯃꯤꯐꯝꯅ ꯋꯥꯔꯦꯞ ꯂꯧꯈꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯄꯥꯎꯒꯤ ꯃꯔꯛꯇ ꯇꯦꯝꯕ ꯕ꯭ꯔꯦꯝꯇꯪ ꯂꯧꯃꯤꯟꯅꯁꯤ ꯂꯥꯛꯀꯗꯧꯔꯤꯕ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯏꯃꯣꯏꯅꯨ ꯏꯃꯥꯒꯤ ꯏꯔꯥꯠ ꯄꯨꯖꯥꯗ ꯑꯉꯧꯕ ꯉꯥ ꯃꯩꯇꯩ ꯁꯔꯦꯡ ꯀꯠꯄꯤꯍꯧ ꯐꯪꯐꯝ ꯑꯦꯁ ꯇꯣꯝꯕ ꯑꯦꯟ ꯁꯟꯁ ꯄꯦꯡꯕꯥ ꯐꯥꯝ ꯍꯤꯌꯥꯡꯊꯥꯡ ꯑꯀꯛꯅꯕ ꯃꯁꯤꯡꯅꯤ ꯉꯁꯤꯃꯛ ꯑꯣꯔꯗꯔ ꯇꯧꯕꯤꯍꯧ ꯂꯥꯛꯀꯗꯧꯔꯤꯕ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯏꯃꯣꯏꯅꯨ ꯏꯃꯥꯒꯤ ꯏꯔꯥꯠ ꯄꯨꯖꯥꯗ ꯑꯉꯧꯕ ꯉꯥ ꯃꯩꯇꯩ ꯁꯔꯦꯡ ꯀꯠꯄꯤꯍꯧ ꯐꯪꯐꯝ ꯑꯦꯁ ꯇꯣꯝꯕ ꯑꯦꯟ ꯁꯟꯁ ꯄꯦꯡꯕꯥ ꯐꯥꯝ ꯍꯤꯌꯥꯡꯊꯥꯡ ꯑꯀꯛꯅꯕ ꯃꯁꯤꯡꯅꯤ ꯉꯁꯤꯃꯛ ꯑꯣꯔꯗꯔ ꯇꯧꯕꯤꯍꯧ ꯃꯇꯝꯒꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯑꯃꯗꯤ ꯑꯏꯪ ꯑꯁꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯛ ꯊꯨꯡꯕ ꯑꯃꯗꯤ ꯈꯨꯕꯅꯆꯤꯡꯕ ꯇꯠꯇꯅ ꯊꯣꯛꯍꯜꯂꯤ ꯄꯨꯝꯅꯃꯛ ꯁꯤꯕꯨ ꯈꯨꯗꯛꯇ ꯐꯍꯟꯕ ꯉꯝꯂꯕ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ 100% ꯍꯥꯔꯕꯦꯜ ꯄ꯭ꯔꯗꯛꯅꯤ ꯂꯣꯛ ꯈꯨꯕꯗ ꯅꯠꯇꯅ ꯅꯛ ꯃꯍꯤ ꯆꯦꯜꯂꯕ ꯑꯃꯗꯤ ꯈꯪꯅꯥꯎ ꯃꯔꯦꯡ ꯆꯠꯂꯒ ꯂꯣꯛ ꯀꯪꯈꯨ ꯈꯨꯔꯕ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ ꯊꯛꯄꯤꯌꯨ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ ꯗꯗꯥ 이메마 기가노 아자부 탐모 시기금세 넥스트 PMT나 첵신나 락실러가 탐그러버니네 다다 랑세 주하라 하바가 암따 기드러보 ꯑꯁꯨꯝꯅ ꯃꯌꯥꯝꯗꯨꯅ ꯃꯆꯜꯕꯨ ꯉꯥꯛꯁꯟꯕꯒꯨꯝ ꯃꯁꯤꯒꯤ ꯌꯨꯝ ꯑꯁꯤꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯀꯗꯕꯗꯒꯤ ꯑꯦꯛꯁꯇꯤꯛ TMTꯅ ꯉꯥꯛ ꯁꯦꯜꯂꯤ ꯑꯦꯛꯁꯇꯤꯛ TMT ꯖꯣꯔ ꯍꯥꯕꯗꯒꯤ ꯉꯥꯛꯊꯣꯛꯅꯅꯕ ꯁꯦꯝꯕꯅꯤ ꯖꯔꯃꯟ ꯇꯦꯛꯅꯣꯂꯣꯖꯤ ꯁꯤꯖꯤꯟꯅꯕꯅ ꯀꯪꯀ꯭ꯔꯤꯠꯇ ꯇꯣꯛꯅ ꯇꯤꯟꯅꯕ ꯃꯇꯝꯗ ꯃꯄꯥꯡꯒꯜ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯦꯟꯒꯠꯍꯜꯂꯤ ꯑꯦꯛꯁꯇꯤꯛ TMT strength is in the twig ꯍꯣꯡꯂꯛꯂꯤꯕ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯑꯔꯩꯕ ꯆꯥꯕ ꯌꯥꯕ ꯃꯈꯩ ꯆꯥꯁꯤꯟꯅꯔꯤ ꯑꯗꯨꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯌా ꯑꯃ ꯆꯥꯗꯕ ꯌꯥꯔꯛꯇꯦ ꯆꯥꯁꯤꯜꯂꯤꯕꯁꯤꯡꯗꯨꯅ ꯑꯗꯣꯝꯒꯤ ꯂꯤꯚꯔꯗ ꯀꯌꯥꯝ ꯁꯣꯛꯍꯜꯂꯤ ꯈꯪꯕꯤꯕ꯭ꯔꯥ ꯂꯤꯚꯔꯅꯕꯨ ꯁꯣꯛꯂꯕ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯐꯥꯎꯗꯕ ꯄꯨꯛ ꯅꯨꯡꯉꯥꯏꯇꯕ ꯈꯣꯡ ꯍꯥꯝꯕ ꯅꯨꯡꯉꯥꯏꯔꯛꯇꯕ ꯑꯃꯗꯤ ꯀꯨꯆꯨ ꯀꯨꯃꯦꯟ ꯁꯦꯡꯍꯜꯂꯛꯇꯦ ꯈꯨꯗꯤꯡꯃꯛꯁꯤꯕꯨ ꯉꯥꯛꯊꯣꯛꯀꯦ ꯍꯥꯏꯔꯕꯗꯤ ꯖꯣꯂꯤꯞ 100% ꯅꯦꯆꯔꯦꯜ ꯁꯤꯔꯞ ꯑꯃꯗꯤ ꯀꯦꯞꯁꯨꯜ ꯖꯣꯂꯤꯞ 100% ꯅꯦꯆꯔꯦꯜ ꯁꯤꯔꯞ ꯑꯦꯟ ꯀꯦꯞꯁꯨꯜ Sangai tutorial kwa kathel gi class 9 amasung 10 foundation course ki class lagliba January 5 2023 taki haujaragani matam sangna dagi experience leiraba ningthina khang hairaba oja kayana takpi tambiriba coaching center ni akupa marol gi damak Sangai tutorial natraga Sangai hostel kwa kathel ningthem kol da lapiduna tanabiu break matungna mayam mukhanna taram nokchari makhatam pau pisari अथिंबा अयेत अपनबा क्या पिरक्लब सुमोइरांग केंद्रगी प्रजाना मंगोंदा ngasi support pibiriba sumna adumak leptana pibirabadi खुदिमक महाक मायोकनादुना थेंगनबा ngamgani मोइरांग केंद्रगी दमक चौखटपे AC मा ओहेनबा महाक सीद्रु फावबा लेपखिगनी हाइना AC सिगी MLA थोंगाम शांति ngasi मोइरांग म्युनिसिपल काउंसिल की मनुंगदा लेरिबा वार्ड नंबर अमदगी तरागनी थोइ फावबगी मनुंगदा लेबा हाना तोंगान तोंगान पॉलिटिकल पार्टी मरी पॉलिटिशियन सिंगा चटमिनरंबा इमुंग चनीगा हुंबुद्रागी वोटर चमापन हुंफुगा तरेतना MLA थोंगाम शांति दा सोगलदुने NPP दा चंगलकपदा मखोइ पुतरामना उक्पगी थोरमदा हाइकी NPP मोइरांग ब्लॉक न सिंदुना मोइरांग फिल्म लेकाइ दा लेबा NPP मोइरांग ब्लॉक की ऑफिस दा पांगथोकिबा थोरमदुदा MLA TS शांति न मखाताना हाइकीबदा मोइरांग AC दा हंदक हौकिबा मिखलदा मिरेप ओइना थागत पिरखिबदा हौकिबा चही हुंफुदा महाकी MLA सिंगना ममांगी MLA सिंगना अमुक्ता फंखिदबा मार्जिन फंगहंदुना रेकॉर्ड थमखिबा दुना ngasi mahakna AC सिगी दमक तौगे खंजरिबा डेवलपमेंट की थबक थौरम पांगथोकपा ngambani हाइकी लाकदब 2027 की इलेक्शन नसु मयामना मोइरांग केंद्र हिस्ट्री सेमगिबा अइबु कहनबिरबो मतमना मयामना नुंसिबिदुना ताम गुदिंगी संवादगी हेलगदा इलेक्शन उक्ता माइ पाकिदो मोइरांग केंद्रदा हदा अइगी तामदा लिसिंगनी की मथकता लिसिंगनी मुनी के संवागी मथकते हेलगा रेकॉर्ड थबिदो मथंददी 50% हेलगा रेकॉर्ड थबिरकांदा मयांग सेवादो अमखान मपुंगफाना तौबो ngamenba बिनबी ओइदो लापिदो पुलुंगा
Wangoi Kaidemgi Chaubami Hata Chenabani, Haiba Yaripok Vishnunaha, Mayai, Bamol Leraktagi, SS Kanan Balagi, Yumkai, Lekai Miam Irang Sagalakpadagi, Amadinung till the Wangoi Kaidem Lomdagi, Miam Laktuna, Yekai Tukai Kre. Police Laktuna, Miam Tankaibadagi, Kahena, Yumdi, Yekai Tukai Batokidre, Yaripok PS na Kes Malokale Hairi. Tripuradagi Deradunda MBA Tamba Mahiroi Angel Chakma Buminung Silaitana Hatkiba Tawongbu All Manipur Muslim Students Organization Amsona condemn Tawi Hari. Mihara Sigimatanga Achumba Putokna Mari Lenaba Singna Atubumatam the Tabak Lokat Yuhaina Amsogi General Headquarter Gi President Imtiaz Haibok Mayum Natadorok Pachero Lamana Hari. Sanapati District ki Manung Chana Leiba Chiru Furupna Kundaba Uranching Village ki Christmas ki Thoramda People Action for National Democratic Movement Pandam na Sarkyaki Bagaloinana Sanabagi Poche Madi Chana Thana Polam Singaloinana Blanket Mating Pikre Hari. Manipur Lenga ki wall calendar Amadi Diary Manipur ki Governor A.K. Valana Imphal ki Lokbavanta Phongkre. Tharamadida Chief Secretary Dr. Punit Kumar Goel, DGP Rajib Singh, Security Advisor Kuldip Singh Yauna, Mari Lenaba Official Kyana Sarkyaki. Lebasigi Mafam Pumbada Chaliba December Thasigi Taraga Taruktagi Kuntraga Mathoi Fawba Chathariba Swasta Pakwadagi Sarukamoina. Krishi Vigyan Kendra KVK Thawal Nasu Taraga Mangani Chanbanimita KVK Thawalgi Campus ki Akoibada Mass Cleanliness Drive Chathakre Amadi Akoibagi Fibam Ngaktuna Thamnaba Pandam Galoinana Campus ki Manung Amasung Akoibada U Chara Kyasu Thakre. Clean and green, a way of life, not just a calendar event Hyper Pandam Galoinana. Chathakiba Cleanliness Drive Adubulu Chingnaduna KVK Thawalgi Senior Scientist Head Dr. K.S. Premlata Debina, Kakching Amasung Thawal District Manung Daleri Farmer Sing Amasung Praza Singna, Isai Sagi, Yum Tarutanana Tamnaba Madi, Uwat Hazin Bagi Hainabi Tamduna, Akoi Bagi Fibam Fagal Hansi, Lainatina Laitaba Tarutanan Balamdama Oinaba, Hodamina Sihaina Abil Tauki. Ipau Tengbang Loop Manipurna Jenims Blood Center Kapuna Sindangase. Jenims Blood Center da Nifugataret Suba Voluntary Blood Donation Camp Pangtokre. Lebak Miam Gidamak Katuk Laba E Haba Tim the Satakiba Cam Aduda Punami Kuntra Romna Blood Donation Toki. Masiga Mari Lenana Ipau Tengbang Loop Manipurgi General Secretary Soibam Pibarelna. Ipau Tengbang Loop Manipurna Leptana Changnai Blood Donation Camp Sing Pangtokna Laki. Igi Awat Palaitana Bagidamag Miam Nasu Blood Donation Tobiu. Analaying Amadi Emergency ki Analaying Lakpada Igi Awat Palaitana Bagi Pandamda Blood Donation Camp Kya Pangtokna Laki. Blood Donation Todana Mamalyam Laba Mui Bagi Punsi Kansi Blood Donation Tobada Karisu Mangjabalati Haiki. Hausalas Lapada Maruiba Pau Omkana Pisari. Ngasi imoinu numida sila lamdamasigi miyoi kyana angan ba ayuktagi hauna khwairamban kaithel da pochei leinakre imoinu irat thongni thoram pangthok haunakre amadi lamdamasida changlakhiba immigrant migrant mapung fana khangdoklaba matungna nauna census tawduna delimitation tahubana lamdamasigi afaba oigani haina hanagi chief minister o ibobin haikre Hozifaugi oina de ICB na sandok chari ba pau mataga silusin jare mireng tabiri ba puno mapu amkhana khunum jare